Hi everyone, welcome back to my channel. Ngasigi video se sigi makeup look se ni amna chamba makeup look ni da sigi makeup look se kitang mai ga di ke ri ba mong se di khara nude oina sumaina ke bane duga eyeliner se su yamna simple oi ba makal gi eyeliner ne aduga eyeshadow sisu aduga lipstick sina kitang bright oiba ko aduga haidi makeup ki techniques di loina mak chap manai aduga akoina color add tawsanba adagi occasion dugi matung inna akoina hapsan ba karai karai da heavy oiba ya bage haibado adugumba mayam du khaktang hapsan bai wani adu yamna chamba steps ngaktani sigi se beginner sing sina yengba matam se sta yamna sumaina dum follow tawbada haitare makeup se line haiba yani hana khalle Hojiksi makeup look se kamaina achieve tawi haibado yengminarase primer hana use tawsi primer se smashbox ki photo finish primer foundation se MAC Studio Fix Fluid se sidagi tawsi agi shade sina NC25 khutna dum blend tawthokse yam paba quote amdana en hojik tai gri do adu hojik sina concealer use tawsi L'Oreal gi infallible full wear concealer gi shade sina 312 blend tawthose foundation ga concealer ga loi gi bagi hojikti canvas se flat oraga laigini ko sigi structure dimension sigi porakna ba bronzer tawgani aduga contouring pigani akhoi gi magi cut lainana ba adagi blush tawgani ko color kitang add tawgani adu yamna contouring gi nataba ko kitang warmth ama lainana ba bronzer season si bronzer se sigi Kiko Milano gi bronzer sidagi season si sumaina angular brush na lauraga ko sta kitang dip tawrasi gi sta kitang wanglap na ko kitang lifted oina una ba su ko kitang wangna tawrise faida nungsana puthabada mathaktagi yaitharakwa matamdulaida thengba kaino se oina ba sigi kitang color se mahapase cheekbone se kitang sharp oina una ba blush tawsalasi blush se sigi the balm gi Bahama Mama sigi big tat ko sigi blush ni similar blush lower kanda di akhoi se ngasagi powder set se tawsalasu yare aina ngasagi set tawdabani hana blush ka bronzer ka set tawge na hojik set tawsalasi nga concealer tawgiba area aduga rest sigi mai gaisi ka set tawdeba loose powders na Maybelline Fit Me gi loose finishing powder agi shades na 15 light set se tawsale pisum se yaksalasi mit ki pairak na bako pisum se hana yektringai sida aigi lairiba samse brow hair se brush shana tawthoe aduga hoji yaksan ga doriba sigi aigi pencil oina use tawseba ko K by Katrina gi brow pencil ne aigi lairiba hair stroke se magi direction se stay se sta yaksalasi eyeshadow se transition sets kai ka sigi brown shade kumbalo yawo se transition ya sidagi sina si ai je Huda Beauty gi warm brown obsession palette ne sigi color si sina transition piram se hana
ꯌꯦꯛꯄ ꯃꯇꯝꯗꯨꯗ ꯁꯤꯒꯤ ꯄꯤꯁꯨꯝꯒꯤ ꯂꯣꯏꯕ ꯁ꯭ꯋꯥꯏꯒ ꯍꯧꯕ ꯁ꯭ꯋꯥꯏꯒꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯁꯤꯅꯦ ꯇꯨ ꯑꯦꯟ ꯐ꯭ꯔꯣ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯅꯦꯛꯁꯇꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯀꯂꯔ ꯑꯦꯗ ꯇꯧꯁꯟꯕ ꯍꯧꯕ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯀꯂꯔꯁꯤꯒ ꯁꯣꯝꯒꯤ ꯌꯥꯎꯔꯤꯕ ꯃꯇꯥꯏꯒꯤ ꯀꯂꯔꯁꯦ ꯁꯤ ꯑꯃꯁꯤꯒ ꯁꯤ ꯑꯅꯤꯒ ꯃꯤꯛꯁ ꯇꯧꯁꯤ ꯑꯦꯛꯁꯦꯁꯁꯦ ꯂꯧꯊꯣꯛꯁꯤ ꯌꯥꯝꯅ ꯄꯤꯒꯃꯦꯟꯇꯦꯠ ꯑꯣꯏꯕꯅꯤꯅ ꯐꯠ ꯂꯥꯎꯅ ꯆꯨꯁꯟꯈꯤꯅꯤꯕ ꯇꯞ ꯇꯞꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗꯨꯅ ꯐꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯀꯣꯔꯅꯔꯁꯤꯗꯩꯁꯤꯗ ꯀꯂꯔ ꯑꯦꯗ ꯇꯧꯁꯟꯁꯤ ꯀꯂꯔ ꯑꯦꯗ ꯇꯧꯔꯒ ꯃꯊꯛ ꯊꯪꯕꯁꯤꯡꯁꯦ ꯁꯤꯁꯦ ꯄꯨꯔꯛꯁꯤꯀꯣ ꯀꯂꯔꯁꯦ ꯌꯥꯝꯅ ꯕ꯭ꯂꯦꯟꯗꯦꯠ ꯑꯣꯏꯅ ꯎꯔꯦ ꯃꯤꯠ ꯃꯈꯥꯒꯤꯁꯦ ꯁꯤꯒꯤꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯀꯂꯔ ꯑꯅꯤ ꯃꯤꯛꯁ ꯇꯧꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯀꯂꯔ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯁꯟꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯔꯁꯁꯦ ꯈꯤꯇꯪ ꯕꯦꯟ ꯇꯧꯍꯜꯂꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯋꯔ ꯂꯥꯁ ꯂꯥꯏꯟꯁꯤꯡꯁꯦ ꯁꯤꯗꯁꯨ ꯀꯂꯔꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯌꯥꯔꯦ ꯁꯤꯐꯥꯎꯗꯗꯤ ꯀꯂꯔꯁꯦ ꯌꯥꯝꯅ ꯕ꯭ꯂꯦꯟꯗꯦꯠ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯥꯏ ꯂꯤꯠꯀꯤꯁꯦ ꯁꯤꯗꯩꯁꯤꯁꯦ ꯈꯤꯇꯪꯒ ꯑꯃꯨꯛ ꯃꯌꯦꯛ ꯁꯦꯡꯍꯟꯈꯤꯁꯤꯀꯣ ꯉꯁꯥꯏꯗꯒꯤꯅꯦ ꯃꯩꯁꯦ ꯃꯨꯠꯂꯒ ꯂꯩꯔꯨꯔꯕ ꯑꯗꯣ ꯃꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯃꯨꯠꯃꯟꯈꯤꯗꯅꯅꯦ ꯑꯩꯅ ꯀꯦꯕꯁꯦ ꯈꯤꯇꯪ ꯁꯤꯒꯤ ꯁꯤꯃꯔꯁꯦ ꯁꯤ ꯍꯥꯞꯄꯒ ꯁꯤꯒꯤ ꯄꯥꯁꯤꯒꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯝꯃꯤꯁꯦ ꯑꯇꯣꯞꯄ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯁꯤꯃꯔ ꯍꯥꯞꯄꯤꯁꯦ ꯁꯤꯒꯤ ꯑꯦꯜꯐ ꯀꯣꯁꯃꯦꯇꯤꯛꯁꯤꯒꯤ ꯕꯥꯏꯠ ꯁꯥꯏꯖ ꯑꯥꯏꯁꯦꯗꯣꯁꯦ ꯁꯤꯗꯒꯤꯅꯤ ꯁꯤꯒꯤ ꯀꯂꯔꯁꯦ ꯁꯤꯒꯤ ꯀꯂꯔꯁꯤꯅ ꯑꯩꯒꯤ ꯃꯊꯛꯀꯤ ꯁꯤꯒꯤ ꯃꯤꯠ ꯃꯊꯛꯀꯤꯁꯤꯗ ꯑꯥꯏ ꯂꯤꯠꯀꯤꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯇꯩꯔꯦ ꯑꯗꯨꯒ ꯈꯨꯠꯅ ꯑꯗꯨꯝꯅꯦ ꯈꯔ ꯂꯧꯔꯒ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯇꯩꯔꯦ ꯑꯗꯒꯤ ꯈꯤꯇꯪ ꯋꯤꯡ ꯂꯥꯏꯟ ꯑꯃ ꯇꯧꯋꯦꯕꯀꯣ ꯋꯤꯡ ꯂꯥꯏꯟꯁꯤꯁꯨ ꯁꯤꯒꯤ ꯑꯦꯜꯐꯀꯤ ꯑꯥꯏ ꯂꯥꯏꯅꯔ ꯄꯦꯟꯁꯦ ꯁꯤꯅꯅꯦ ꯑꯩꯅ ꯌꯦꯛꯑꯝꯃꯤꯁꯦ ꯁꯤꯒꯤ ꯁꯥꯏꯗꯁꯦ ꯈꯤꯇꯪꯅꯦ ꯋꯤꯡ ꯑꯣꯏꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤꯁꯤꯒ ꯍꯥꯏꯗꯤ ꯂꯥꯁ ꯕꯦꯟ ꯀꯩꯀꯥꯁꯦ ꯎꯗꯅꯕꯀꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯕꯣꯜꯗ ꯑꯣꯏꯕ ꯋꯤꯡꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯦ ꯑꯗꯣ ꯃꯦꯀꯞꯁꯦ ꯑꯅꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯤꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯁꯤ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛ ꯇꯧꯁꯜꯂꯀꯥꯟꯗ ꯂꯣꯏꯁꯤꯟꯅꯕꯀꯣ ꯍꯥꯏꯂꯥꯏꯇꯔꯁꯦ ꯁꯤꯒꯤ ꯁꯨꯒꯔ ꯀꯣꯁꯃꯦꯇꯤꯛꯁꯤꯒꯤ ꯁꯦꯝꯄꯦꯟ ꯆꯦꯝꯄꯤꯌꯟ ꯃꯥꯒꯤ ꯃꯃꯤꯡꯁꯦꯀꯣ ꯁꯤꯒꯤ ꯍꯥꯏꯂꯥꯏꯇꯔꯁꯤꯅꯤ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯔꯁꯁꯤꯅ ꯂꯣꯔꯤꯌꯦꯜꯒꯤ ꯕ꯭ꯔꯁ ꯁꯦꯠꯇꯨꯅꯤ ꯅꯍꯥꯟꯃꯨꯛ ꯏꯟꯐꯣꯂꯤꯕꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯂꯩꯕꯗ ꯍꯥꯄꯛꯄꯗꯣ ꯁꯤꯅ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯋꯥꯡꯕꯒꯤ ꯆꯥꯡꯁꯦ ꯆꯤꯛ ꯕꯣꯟꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯇꯩꯔꯁꯤ ꯌꯥꯔꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯔꯗꯅꯤ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯁꯦ ꯂꯤꯞꯁꯇꯤꯛ ꯇꯧꯁꯜꯂꯁꯤ ꯃꯤꯠꯁꯤꯅ ꯌꯥꯝꯅ ꯆꯝꯅ ꯀꯦꯈꯤꯕꯒꯤꯀꯣ ꯑꯗꯨꯅ ꯂꯤꯞꯁꯇꯤꯛꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯃ ꯇꯩꯁꯤ ꯁꯤꯒꯤꯁꯤꯅ ꯁ꯭ꯃꯦꯁ ꯕꯣꯛꯁꯀꯤ ꯂꯤꯞꯁꯇꯤꯛꯅꯤ ꯂꯣꯏꯁꯜꯂꯦ ꯁꯤꯗꯩꯁꯤꯗ ꯂꯤꯞꯁꯇꯤꯛꯇꯣ ꯈꯤꯇꯪ ꯁꯦꯇꯜ ꯇꯧꯈ꯭ꯔꯀꯥꯟꯗꯗꯤ ꯀꯂꯔꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯄ꯭ꯔꯨꯐꯁꯦ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯀꯞ ꯂꯨꯛꯁꯦ ꯑꯩꯅ ꯈꯤꯇꯪ ꯃꯔꯛ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯐ꯭ꯂꯣꯁꯤꯗ ꯂꯥꯛꯄꯗ ꯃꯩꯁꯦ ꯃꯨꯠꯈꯤꯗꯅ ꯑꯥꯏ ꯁꯦꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯗꯣ ꯑꯥꯏ ꯁꯦꯗꯣꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯤꯒꯤ ꯑꯔꯪꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯤꯃꯔ ꯄꯥꯔꯠꯁꯤꯒ ꯑꯗꯨꯒ ꯑꯥꯏ ꯂꯥꯏꯅꯔꯒꯤ ꯁꯤꯒ ꯈꯛꯇꯪꯅꯤ ꯌꯥꯎꯍꯧꯗꯕꯗꯣꯀꯣ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯃꯇꯦꯛꯁꯦ ꯈꯤꯇꯪ ꯌꯥꯎꯍꯧꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯊꯦꯡꯖꯜꯂꯛꯄꯗꯨꯗꯅꯦ ꯑꯩꯅ ꯑꯗꯨꯝ ꯃꯩ ꯃꯨꯠꯂꯁꯨ ꯑꯗꯨꯝ ꯑꯩꯅ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯕ ꯃꯦꯀꯞꯇꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯦꯀꯞ ꯂꯨꯛꯁꯤꯡꯗꯣ ꯑꯗꯨꯝ ꯀ꯭रिꯌꯦꯠ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯣꯀꯦꯖꯟ ꯃꯦꯀꯞꯁꯤꯁꯨ ꯑꯗꯨꯝ ꯀ꯭रिꯌꯦꯠ ꯇꯧꯔꯛꯀꯦ ꯑꯩꯅ ꯃꯦꯀꯞ ꯂꯨꯛꯁꯦ ꯇꯧꯗꯕ ꯀꯨꯏꯔꯦ ꯐꯝꯃꯒ ꯁꯤꯠꯇꯤꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯏꯅ ꯉꯁꯤꯁꯦ ꯑꯃ ꯍꯥꯄꯛꯄꯅꯦꯕꯀꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ